Lakhipuronline puthokjaba March ki tang tara irai numit ki Khomjinba Pao tabirase. Ahanbada maruipa Pao. Lachit Borpukon ki maramda khwaidagi yamna khudna esse ibangam kiba Assam Guinness World Records ki mafam ama kankhre. Mite yellow me ki maramda khanganana ba amadi ngasi phawbada changsilagliba khongjang sing haiba hiramasida Agartala da nongmagi oiba mifam pangthokre. Yausang Holy Kumai Nong Machupna, Sagolban Lukram Leirakta Pangthokre Amasung, Moirangtem Baba Singa Memorial Football Tournament, My Partner Loisin Kre. Haujik Mapungiba Pao Tabirasi. Handakta Pangthokiba Ahom General, Lachit Borpukon gi chahi Chambri Subamapok Thoromga Mari Lenana, Mahaki Maramda Khunna Iba Esse Khwaidagi Masing Yamna Ibangam Kibagi Damakta, Assam Rajasi Guinness World Records ta mafam ama kanmangam khre, Hiramasigi Matangda Guinness World Records ki Authority ki maikitagi ngarang Assam gi CM Himanta Biswa Sarma gi mafamda Guinness World Records ki sakhangche khusinakre. Panbayai Lachit Borpukon gi maramda Mahiroi Singh yauna Assam gi mafam dagi tharakhiba khudna iba esse masing lakh niphunithoi lising marputara mariga chahumga yangkhai oikhi. Mite yellow me ki maramda khangminaba masung masigi matangda ngasi phawbada changsilagliba khongjang sing haiba hiramda ahal taranaithoi haunasang apokpa marup hailakandi amasung mite yellow me kanba masung sandokpalup Assam na sinduna Agartala Press Club Tripura da nongmagi oiba mifam ama ngarang pangthokre. Nauria amusna Luchinghan ahan taranithoi haunasang apokpa marup amasung Yambem Indra Kumar President Mite Yellow me kanba masung sandokpalup Assamna mifam apoi biki athoiba mitunglen gi phampham langda Thokjom Simon Retired Judge Imphal amadi Ikai Khumnaba mitung sing oina Senjam Nandesor Retired Director Soil Conservation Nagaland Janam Basanta Kumar Retired Bank Manager Advocate Naurem Dijamani Retired President District Consumers Commission Imphal Yumnam Chandrakirti Retired Demonstrator BT College Agartala Yumnam Chandrasekhar Ex-Councillor amadi Senior Advocate Agartala Bar Association Sorokhaibam Tarun Kumar, Senior Advocate, Bombay High Court, Dr. Hizam Menjor, Retired SDMO, Deputy Superintendent, Kasar Health Service na, Ikai Khomnaba Mitung Singoy na Dais Tapamki. Ahan bada Ketrimay Madavina, Sayho Isay Saktuna Taramna Upagi Warul Piki, Matangda, Mitay Lebak Tagi Lengpirakibi, Inaw Bina, Laininghal Nauria Fulo na Ibiramba, Yakai Rol Saktuna Miyam na Tahanki. Laisram Achiba Tauburen Ahan Taranithoi Haunasangna Wamang Yatab Warol Piki Laisram Amutombina Mite Yellow me ki matangda wangang laduna Lon Mutlabadi Jati Mutlabani Haiki Advocate Ke Dhirena Season Abada Nungaiba Mayek Pamjai Haiki Sorokhaibam Tarun Kumar Senior Advocate na Aikoi Isa na Mite gi History na Inadragadi Mite Masak Khanglaroi Haiki Yumnam Chandrasekhar na Larik Tambasi Amana Minai Oina Aduga Atopa amana mapu oihanba adubo mapu oinanaba tausi haiki Yumnam Chandrakirtina tungi mirol gi damak achumba asengba mayek pami haiki Tharomga mari lenana Elbira Mongol Advocate Naurem Dijamani na chingba miyoisingna wangangki Aroibada Yambem Indra Kumar amasung Nauria Amusnana Laininghal Nauria Fulona Ibiram Malarik Singh amadi Mite Yellow me ki matangda marik chumba wapong pipiki Kop na lewa, kasi yung baliw sa iba. Lingkod na iba, arde ko, noterial, ano ni Yelhook mi. Malikadang balong kumulay, kungali, ano ba? Ako Tripura ka layo ba Mite niya siya Manipuri hay sila ba? Ipuno pakang bagi, mandol sebo. Pagla mo tayo ng ina thamyaga motor spend mo na. Matam bangani sandada amutang mayam mo na mag-jengger at ikuti mami kontrol ni chahiye amal disita. Tripura ka layo kasi Manipuri ay kana khanne. Mitay Vishnu Priya and Mitay Pangi. Asi ahum ji Manipuri ki category dalai loan di amatani Tripura da second largest spoken is Mitay law. Mitay Pangan Khande, Mitay Khande, Bangla ki makada mapag puding na Mitay law nga sa Mitay law right khangana.
Gauranga Mahaprabhu ki mapok kumonga marilena chahi khudingi pangthok tuna lakpagum handaksu Tripura gi meitena taba kongang kayada holi gi sei pala thokre mamangi chahidagi handaki chahina masing hantarabasu Tripura gi district tarukta choijana na taba mitei kongang singda mamangai gumna numit mangani tongan ba singlup singi oiba holi palai sei thoknaba hojiksu chatnari hairi Kangan Jabama Healthcare amadi Paramedical Science da University Grants Commission na sakang laba chahi amagi diploma chahi ani gi advanced diploma aduga chahi ahum gi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore Healthcare ki field da skill development oiriba Medical Laboratory Technician Operation Theatre Technician Physiotherapist Radiology Imaging Technician Patient Care Management na chingba 12 pass tawraba singna tamba yaraba course asi tamduna isana isabu thabak pijabagi kudong chaba lobiyo akupa marol gi damak Institute of Medical and Paramedical Science Ismail Market Central Road Silcharda lengsimbirabu natraga mobile number 939573245 da pau phaunabiyo Iming Potsamam Janu Albina Kawi, Institute of Medical and Paramedical Science, Bachelors of Vocational and Operational Theatre Technology Tamni. Gracewell Hospital practical class Taujabani. I have Home Madi Matung the operation of whom I Panasi Sabangan. High river courses Hojiki Matam, the Yam Kudong Chaba, Amos and Careers in Madame Lara course there in hygiene. Mayam so high river Kudong Chaba, Silovina, Pharmacy Hygiene. Selin Digital Bahujan Sahitya Academy Manipur Sri Radha Madhop Mandop Sankirtan Nupi Bala Kam Music Training Institute na Punna Sinduna Sri Radha Madhop Mandop Sagolban Lukram Lekaida Nongmagi Oiba Yausang Holi Kumai Pangthokre Tharumaduda TH Meratombi Devi President Radha Madhop Nupi Bala PS Narayan Sharma Retired Assistant AO PH Lanajit Singh, Manipur State President, Bahujan Sahitya Academy, Khetrimayim James Singh, Field Publicity Officer, Selin Digital na Chief Guest, President Amati Guest of Honor Oina Sarujaki, Thauromga Mari Lenana, BSA Manipur State President PH Lanajit Singh na Manipur asi Nat Amati Chatnabi, Ningthina Laijaban Lamda Mamani, Haurakliba Angang Singda, Yausang Kumai Pangthokpagi Nunggi Oiba Wakalon Khangan Mamatoktai, Yausang the Piriba Dharmagi Oiba Chana Kanglon Singh, Ningthina Marik Jumna, Aikoi Pumnamakna, Angang Singda Kanghananaba Honagatabani Haiki, Thauramda Kanglup Kayanasu Holi Seisaki. Olak chahi khuding gi oina ngasi pangthong liba nomu gi oiba yaukchang kumai che akoi yamdrabda mafam ani da gumba akoi sunsoi soi dena sinjage Selin Digital amasi Bahujana Sahitya Academy gi maikidegi habo pamsi ma haijage maduda changa da ba kharsa khudingmak akoi lona bear tawjage akoi lona puthokjage akoi na plan tawjabasi akoi sidagi hawdokpanina haiba tai akoi ga punna jointly tominabadi handakagi nina First day sina sida to biraga second day sida na akoi da yamna popira pasi all is home the later ahan singche holy taninge habsi yamna haiba ai samaksu ado hojik matam da hai nam son base ayam mangselapagi mami ma ure ado sida hoji abo kumbai lenga ma kumbai lenga ma yam thola ga hai nam son bagi so kuchu gada nungai bom pokse Kasar Sonai Mongolpurda Pangthokiba Late Moirangthim Baba Singha Memorial Football Tournament ta Astra Labok 5-star Club na champion aduga Mongolpur FC na runners up takre Manamathum yenthokpagi thoramda athoiba mitungoina Miteilu Chingba amasung Trinamool Congress ki State Secretary Dr. Maimom Santi Kumar DSS Silchar ki member Badaruddin Potharaba Oza M Makhon Ibobi Singha amadi Organizing Secretary ki Trustee Bimola Devi na Taistapamki
अहानब मना ओइना लुपा लिसिंग 15 का चामा अदुगा अनिसुब मना ओइना लुपा लिसिंग 8 मखाई अथोइब मिथुंगलेना खुसिनखि लामारग्राम यूथ एसोसिएशन के माइकेतगी प्रेसिडेंट CH चंद्र सिंह अमदी जनरल सेक्रेटरी जितेन शर्मा पुगनिंग थौकटपा ओइना लुपा लिसिंग अमसु कटखि अथोइब मिथुंगलेन की वारोल पीरदुना डॉक्टर माइमोम शांति कुमार हाय नारोल सिंगना नोंगमगी लेप्तना मयाई काबा चिंजा की हैनबी लेरक्तुना हक्चांग सोखिबतगी मपांगल सोनबा समाज अमा ओइरकली हायरदुना खुंगंग खुदिंगदा असुमना साना खोनबगी चटनबी असि हौदोकपगी तंगाई फदब लेरे मसिगी दमकता महाकना ngamjaba mateng pijagani haiki thoromaduda Namba Kumar Singh na thagatwai pikhi अरोइबदा मरुइबा पाव अमुखन्ना लचित बोरपुकोन की बनमदा ख्वाइदगी यामना खुदना ऐसे इबंगम किबा असम गिनीज वर्ल्ड रिकॉर्ड्स की मफम अमा कनख्रे मिते येलोमे की मरमदा खंगननबा अमदी ngasi फावबदा चंगसिलकलिबा खोंजंग सिंह हाइबा हिरमसिदा अगरतलादा नोंमगी ओइबा मिफम पांगथोखरे यावसंग होली कुमै नोंमचुबना सगोलबन लुक्राम लेरक्ता पांगथोखरे अमसुंग मोइरांगथेम बाबा सिंह मेमोरियल फुटबॉल टूर्नामेंट माइपाकना लोइसिनख्रे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare।